Prime Minister Narendra Modi ki apokpi Hiraben ngasi ayuk Ahmedabad ta leiba hospital amada leikidre. Mahak masagi chahi chama sukre mahaki aroiba mathau mangom Gujarat ki Gandhinagar da leiba Mukti Dham da pangthokre. Narendra Modi na mahaki mamana hinglege matamda khangba kanba achumba taunanaba takpiramba kaya ngasidi ningsinghale haina Modi na mahaki Instagram da thagalakpa post amada phongdorakli. Prime Minister Narendra Modi ki apokpa Hiraben na leikidabada leibak asigi luchingba kaya na awaba phongdoknaragli. Leibak asigi Prime Minister Narendra Modi ki apokpi Hiraben ngasi ayuk Ahmedabad ta leiba hospital amada khanghodana leikidabada BJP Manipur Pradesh na sinduna ngasi Nitaibai Puthik ta leiba Thambal Sanglenda awaba phongdokpagi thoram ama pangthokre. Awaba phongdokpagi thoram aduda Chief Minister Nongkhambam Biren, Mahut Minister Yumnam Khemchan, Labour Minister Haikham Dinggo amasung BJP Manipur Pradesh ki President ASR Dana chingba maruoiba miyoi kayana saruk yaki. Thoram aduda Chief Minister Nongkhambam Biren na party ki phiral tangkhai chingthaduna amadi minute ani tuminna leptuna awaba phongdokhi. Mahut RD&PR Minister Yumnam Khemchan numidini ki khongchatta ngasi Jiribam da thungkre. Minister na official singyaw na chatkiba khongchat aduda Jiribam ki chingdong laikai da leiba Municipal Council ki dumping site ta chatuna mafam aduda paikhat leiba thabak thoram sing yengsin kibaga loinana Jiribam district ki tongan ba mafam singda PMJSY ki makhada paikhat leiba lambi ki fibam singsu yengsin ki Minister ki team aduna Jiribam Yorokpaga Jiribam ki Babupara da leiba Jiribam Municipal Council ki Auditorium Hall da tarami oki. Minister bu tarami okpa da JMC ki EOM Surjit, Jiribam ki Social Worker N Budachandra CH Jidananda, L Bridget ADC Jiribam Jameson Sehal Hangsing na chingba maruoiba miyoi kayana saruk yaki. Thoubal District Chamber of Commerce and Industries TDCCI gi lakliba chahi 2023 gi calendar ngasi Deputy Commissioner Thoubal Ahanthem Subhasna DC Thoubal gi conference hall da phongkre. Thoubal District Chamber of Commerce and Industries ki General Secretary Puyam Surchan, President Dr. Ningombam Saratchandra, Secretary B. Surchandra Sarma amadi atai maruoiba thaumi sing kaya saruk yaduna pangthokhiba calendar phongbagi thorum aduda DC Thoubal Ahanthem Subhasna Thoubal District Chamber of Commerce and Industries asina Thoubal District manungda commerce amasung industries ki line da hena chawkhotba thabak kaya tawduna anoba entrepreneurs kaya amabu guide tawba ngamduna district asi commerce and industries ki lamda anoba hub ama ohenba ngamba oirasanu haina phongdokhi. Chamber of Commerce and Industry ki 2023 ki oiba calendar phongba siga mari lainana haina ahan namakta Thoubal district da jiriba prajapuna makta 2023 anoba chahi lakpagi yakha phongje pizari aduga matung tarakpadasu aikogi Thoubal district Chamber of Commerce and Industry sina aikogi district asigi commerce and industry ki line sida hena chapatpa thabuk mayam ama tawbirapwa oisanu amasung aikogi tungda aikogi budding entrepreneur mayam haitare makoi kusu mentor tawbiraga aikogi training pibiraga hena chapatpa aikogi Thoubal district asi aikogi commerce and industry ki hub ama hena bohanabaga Assam ki Kasar district ki Bontarapur da leiba Barak Museum and Library na sinduna Barak Cultural Festival 2022 ngasi Barak Museum Complex Bontarapur da pangthokre. Festival aduga mari leinana Ngariyanbam Modhuchandra na mifam mapu oiduna ayuki delegate session hogdokhibaga loinana Museum asigi founder Dr. Haurongbam Rajmani na festival asigi matangda wahogdokpiki amadi Barak Museum and Library ki President Ngangom Basanta Kumar na mifam mapu oiduna anishuba session hogdokhi. Thauram aduda Langthawal AC ki MLA Karam Shyam, Lakhipur AC ki MLA Kaushik Rai, Khetrigao AC ki MLA Nurul Hassan amadi RK Gopal Sana, M Surja Kumar Sharma, Dr. Furit Sabam Birmani, Koijam Swapon, Maihobam Saitabana Chingba maruoiba miyoi kayana saruk yaki. Thauramga mari leinana MLA Karam Shyamna Rajmani ki honajaba asibu ikai khumnaba amadi thagatpa phongdokladuna MLA na hai museum asi Assam tagi nate aikoi Manipur gi puwari ga sagonaba potlam kaya su thamli haiki. Museum ki oda sam oide ya bisi maramdi sam je mang raga di museum mang ni museum je properly protect awai sidalai no portrait me am sinta mangta sai ba kotwa dalai magi mami mata sa ba kotwa kana am ta so ko kan la sahi missing ya le awai
Jadi lising dia di betul panggilan dua pot memang sudah ini. Kain harukan dah mana di bukan lak mengapi ni na lautun. The Swahili politician di kan di kau kehidupan dah lautun pilih saya rumah dah ni. Kalau mati mai pilih yo mandi lautun di pilih nak terus kami dia. Kalau phone number tu tak laure. Aduh nama soal pilih ni kali. Aduh nama magi kira sunat dah. Hari ini magi kaki sudah terbentuk. Mana lupa lak mengapi ni laut tua. Kalau ai laut tua. Kalau ai juga kian berupa di nanti. Kalau ai ni bisa kuai rasa. Kalau sebenarnya, nanti kerana mati di pantai Ingon. Berarti nanti city dia dah. Ai di kamu sana rumah pantai ni ni ya, mana lagi. Bisa kerja hapus. Itu ni jelas terapin. Aku ya tu rasa jual dah dia. Ini nama. Jadi nama sebenarnya latar Manipur yang orang MLA sihlah kaya dah. Nanti makin pangan ni atau rumah tangga atau nanti museum ni sunset, shop atau nasi di mana. Iba ni kanar gelap ni. Ibu kasar lewat tanah sambil selaga. Angsan jauh dari polisi teraga hapi di jauh ni. Nama tu di sini yang kaya hapi ni kaya rabu. Begitu di laut tu. Kaya tu di sini yang kaya hapi man. Atau nanti di festival di proses koyo. Taduga, asam ni naharun, meruina Manipur naharun. Jadi suhi, jadi ayam kami internet itu, nasi usi kau itu festival itu pun jadi lain kali, apa lagi cara Manipur mana? Aduh na, kakoi Manipuri World Diaspora Messenger. Aku Manipuri di Madura lagi ni, Madura itu udah dikasih. Asam dani lapangan mata kurang seni dani kurang kayak mata lagi ni na. Kerana kaya tu, naharu lagi sesuai betul lo. Sendiri. Asam tu kini nanti. Iman petroli yang lewat sudah lagi kasih lo. Aku nahar kerana pola ka. Sigi, orang mana siapa? Aku kali kana gani. Hawa na tarakan da any natural calamities or makin bang. Government of India के Ministry of Information and Broadcasting Central Bureau of Communication Field Office Chandel Nasinduna Azadi ka Amrit Mahotsav amasung 8 years of Seva Susasan amadi Garib Kalyan ki matangda nongmagi oiba Integrated Communication and Outreach Program ICOP ama ngasi Chandel District ki manung chana leiba Chandropoto Village Community Hall da pangthokre Thauramadu Purum United Sports Association Pusa Chandropoto Village ke Youth President Yulung Isak Chothe Central Bureau of Communication Field Office Chandel gi Head H Deepak Kumar Sharma IIS VLW Tengnopal Makan Kanwar Chothe Central Bureau of Communication Field Office Chandel gi FPA Matthew SK Bingam na chingba maruiba bioi kayana sarugyaki aduga Mayai Lambi College Jumnam Hudrom ki Manipuri Department ki Assistant Professor Dr. Mongsata Bam Tuleshwari na Resource Person oina wangangki kunja kaya na sarugyaki ba ngasigi Integrated Communication and Outreach Program aduda Resource Person na ngangkibasing aduga mari leina na wahang kaya hangki Jumna paukum piba ngambasingda achamba manapiduna pukning thawatki amadi Mona Lisa Art and Culture Association ingom thongjau kitna panung amadi Manipur Thangta Cultural Association Iril Bungki Timna Jagoi amadi Thang haibana chingba thawum singsu utti Mariba kasari damokta aduna bakathok pa magaloina na Thongna ku sungwar kiba aduna bisa abadi maranda samdapna niya kanjage Maribina jamila bon niya tabi rani Hai beri jamila berasi atau bilang berasi pagi mama lebang nimba mama lebang berendam di damokta Makai satu pemamu dan satu pengembang adu lebak minta tanggal kalau bukan nabada adu lebak sebut dan dengan bisa anu. Jadi ini pilih pak. Anak lagi hang pemerintah ni ibu kita. Adu nama sih hang na bagi dapat kena bersakar nak kau tahu jauh jauh na. Adu Azadi ka Amrit Mahotsav 75 years of India's independence celebrate और इसे अंदर चाहिए इसलिए अंदर चाहिए इसमें कोई नहीं. और जितने लोग कोई नहीं India से कोई G20 ना मैं अभी लमनी G20 की presidency India ना ओए लमनी चाहिए अमागी अदुना
Manipur is one of the very important state hoiba. Masigi yungi matangsa. Kani no hai kana sai Southeast Asian ki lambi samappa yabase akoi si corridor di corridor na ise focus man lakani. Aduna praja miyamna horen yugda chalaga anang sinda tawraga Google da oiresu adi like store cover do di matangda pabi. Masigi kana base akoi miyam club domina hosi. Tha asigi kunmathoida Khopum lambi gi Longsai Tubung village ki manakta thokiba lambi gi laibak thiba thongdok aduda laikhidraba sing amadi hauzik hospital da laying duna lairiba singda ngasi Development Organization Andro Kendra DOA kena mating pangkhre Imphal East District Development Organization Andro Kendra gi Relief Fund da ngasi fawba Manipur da lairiba tongan ba school college civil society organization amadi lanai miyoi kayana seloina mating pangbirakpasing aduna ngasi gi ahumlak subo oina mating ngasi pangbani Doek ki maru oiba thongi singna laikhidrabi singi imong manunggi yumsingda chatuna lupa lising tara khusinakre ngasi gi paisa khusinaba aduda Doek ki General Secretary Hidangmayum Oken Sarmana haikibada Manipur da lairiba school college civil society organizations amadi lanai miyoi kayana relief da mating pangbirakpa pumnamakpu thagatpa phongdorakhi Tha asigi kunmathoida thokiba lambi gi laibak thiba thongdokta Thambalnu Higher Secondary School gi mahairoi taret oza ama warden ama laikhidaba adugi awaba phongdokpa oina lakadauriba bye amadi New Year da Chandrakhong Itok Turel da hanagum picnic tawba adu athingba thamle haina Chandrakhong Social Welfare Club ki Secretary Sinam Pulenjitna khurek piduna thadorpa cherol amana phongdorakli Laikhidaba singi mafam dasu ikai khumnabaga loinana imong manung awaba dasu Chandrakhong Social Welfare Club CHW Shina saruk yazari hairaduna picnic lakningba miyoi singna handaki bye amadi New Year gi oina Chandrakhong Itok Turel da lakpidanaba khanganjari hainasu cherol asina makha tarakli Electric short circuit tagi oigani haina chignaba maina chakpagi thongdok amada imung manunggi yumgi chaksanga punna thamba godown ama ngarang numidang yachanglakpada maina tumna chakre hairi maina chaklaba yum adudi Thawbal district ki manung chanba Khekman wangmataba mayai lekai da leiba thongam munal koba miyoi amagini ngarang yachanglakpa pung manga ga makhai rom tarakpa yumgi miyoi sing amata leitringai talakta khanghaudana maina chakhalakpani hairi lekai miyam yumgi saruk sing Lansin Lakringaida Kanbang Hongani Hairi Munalgi Loinabi Longjam Ningol Thongam Ongbi Sardana Fongdorakpada Thawdok Aduda Mahaki Yonanaba Thamba Pising Ka Aduda Thamba Potlam Pumnamak Amadi Sel Yauna Lupalak Mangarungi Maljang Pumnamak Maina Tumna Chakre Haina Fongdolaki Anda pi logo tat pada da yum jas solon sila thamam jare ba ko ro thamaga ko electric tagi hoba male ba mai se duga ai gi sida ai gi kai kai sun la lon bagi port kari kai mayam thamjai ba sida duga mai du ai tum na ba sa me ai su pung ama makhai gi sai buk sa charu re ba adu halak ko loi tum na lai kai mayam na kal laga lai bi na me ba ai gi tum se duga ai tum na sa me pot sai mai tang pa na ma na ro gi pot yau se